ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯀꯥꯁ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯦꯝꯕꯤ ꯑꯃꯗꯤ ꯇꯣꯃꯥꯜ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯡꯅ ꯂꯦꯝꯕ ꯀꯧꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯔꯝꯗꯦ꯫ ꯆꯍꯤ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯑꯌꯨꯛꯅꯤ, ꯂꯦꯝꯕꯒꯤ ꯃꯇꯥꯎ ꯄꯥꯏꯈꯣꯝꯕꯗꯨ ꯊꯕꯛ ꯆꯠꯅꯕ ꯃꯇꯥꯎꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡꯗꯒꯤ꯫ "ꯏꯇꯥꯎ, ꯏꯇꯥꯎ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯊꯦꯡꯉꯦꯃꯤ ꯅꯪꯕꯣ!" ꯂꯦꯝꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ "ꯆꯠꯂꯁꯤ ꯂꯥꯎ ꯏꯇꯥꯎ." ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯕꯛ ꯆꯠꯅꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯦꯝꯕꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ꯫ ꯑꯗꯨꯒ "ꯆꯠꯇꯧꯔꯕ꯭ꯔꯣ ꯅꯣꯏꯕꯣ?" ꯂꯦꯝꯕꯅ "ꯍꯣꯏ ꯃꯥ." "ꯐꯖꯅ ꯆꯠꯂꯨꯀꯣ ꯏꯆꯥ ꯄꯥꯏꯈꯣꯝꯕ, ꯅꯇꯥꯎꯁꯦ ꯅꯨꯄꯤ ꯑꯃꯇ ꯁꯤꯜꯂꯨꯗꯅ." ꯂꯦꯝꯕꯅ "ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯏꯇꯥꯎ ꯃꯃꯥꯡꯁꯤꯗ." ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ "ꯍꯣꯏ ꯃꯥ, ꯑꯩꯅꯗꯤ ꯐꯅꯌꯥꯝꯗꯤ ꯁꯤꯟꯕꯅꯤꯕ, ꯃꯥꯅ ꯍꯦꯛꯇ ꯌꯥꯗꯕ." ꯂꯦꯝꯕ ꯃꯇꯥꯎꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ ꯂꯦꯝꯕꯤꯅ "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤꯅꯦ ꯃꯃꯥ ꯑꯩꯉꯣꯟꯗꯕꯨ, ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯁꯦ." ꯍꯥꯏꯗꯨꯅ ꯆꯀ꯭ꯔꯤ ꯃꯆꯥꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯩ꯫ ꯄꯥꯏꯈꯣꯝꯕꯅ "ꯏꯇꯥꯎ, ꯏꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯃꯟꯕꯅꯤ, ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤ. ꯏꯇꯥꯎ, ꯑꯩ ꯅꯨꯄꯤ ꯊꯤꯅꯤꯡꯗ꯭ꯔꯤꯃꯤ. ꯄꯥꯈꯪꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯆꯍꯤ ꯈꯔ ꯅꯨꯡꯉꯥꯏꯈꯤꯒꯦ ꯀꯩꯗꯧꯔꯒꯦ? ꯏꯇꯥꯎ, ꯅꯪꯁꯦ ꯆꯍꯤ 35 ꯁꯨꯔꯕꯅꯤ. ꯋꯥꯈꯜ ꯈꯤꯇꯁꯨ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ?" "ꯌꯥꯔꯁꯤ ꯏꯇꯥꯎ, ꯅꯨꯄꯤꯒꯤ ꯋꯥꯐꯝꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ." ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯊꯕꯛ ꯃꯐꯝ ꯌꯧꯗꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯇꯥꯂꯛꯅꯤ꯫ ꯂꯦꯝꯕꯤ ꯏꯪꯈꯣꯜ ꯑꯗꯨ ꯅꯥꯄꯤ ꯐꯥꯜꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯕꯦꯁꯅꯥ ꯀꯧꯕꯤ ꯃꯌꯥꯏ ꯆꯜꯂꯕꯤ ꯃꯧ ꯑꯃꯅ ꯇꯨꯡꯗꯒꯤ ꯀꯧꯔꯛꯏ꯫ "ꯏꯆꯦ, ꯏꯆꯦ ꯂꯦꯝꯕꯤ." ꯂꯦꯝꯕꯤ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ "ꯏꯕꯦꯁꯅꯥ, ꯅꯪ ꯂꯥꯛꯏꯔꯣ?" "ꯍꯣꯏ ꯏꯆꯦ, ꯏꯆꯦꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯖꯒꯦ ꯂꯥꯛꯏꯕ." "ꯍꯣꯏ, ꯇꯥꯟꯅꯁꯤ." ꯂꯦꯝꯕꯤ ꯄꯥꯏꯔꯝꯕ ꯌꯣꯝꯄꯥꯛꯇꯨ ꯐꯖꯅ ꯊꯅꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯣꯔꯥ 2 ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ "ꯏꯆꯦꯁꯤ, ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯤ." "ꯍꯣꯏ ꯏꯆꯦ." "ꯀꯔꯤ ꯋꯥꯅꯣ ꯏꯅꯥꯎꯅ ꯏꯆꯦꯒ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯕꯣ?" "ꯏꯆꯦ, ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯂꯦꯝꯕꯒꯤꯅꯤ." "ꯀꯔꯤ ꯑꯩꯈꯣই ꯂꯦꯝꯕꯒꯤꯅꯦꯕ?" "ꯏꯆꯦ, ꯏꯆꯦꯅ ꯅꯍꯥꯟ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯑꯣꯅ ꯍꯥꯏꯔꯝꯕꯗꯣ, ꯑꯗꯨꯒꯤꯅꯤ ꯅꯅꯥꯎꯅ ꯂꯥꯛꯆꯔꯤꯁꯤ." ꯂꯦꯝꯕꯤ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ "ꯅꯨꯄꯤꯗꯨꯕꯨ ꯂꯩꯁꯥꯕꯤꯔꯣ?" "ꯍꯣꯏ ꯏꯆꯦ." "ꯃꯁꯛꯀꯗꯤ ꯀꯝꯗꯧꯒꯦ?" "ꯏꯆꯦ, ꯃꯁꯛꯀꯤ ꯋꯥꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯤ, ꯌꯦꯡꯂꯒ ꯈꯪꯅꯤꯀꯣ. ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅꯕꯨ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯗꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯤ ꯏꯕꯦꯁꯅꯥ?" "ꯏꯆꯦ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯅꯨ, ꯅꯅꯥꯎꯅ ꯂꯣꯏꯅ ꯁꯤꯟꯖꯔꯛꯂꯒꯦ. ꯑꯗꯣ ꯑꯩꯈꯣꯏ ꯂꯦꯝꯕꯅ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯗꯦ ꯍꯥꯏꯔꯗꯤ ꯀꯝꯗꯧꯕ ꯏꯆꯦ? ꯍꯦꯔꯥ, ꯃꯥꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯀꯥꯟꯅꯗꯦ ꯏꯕꯦꯁꯅꯥ, ꯂꯨꯍꯣꯡꯕꯁꯦ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ. ꯑꯗꯣ ꯅꯪꯕꯨ ꯃꯣꯏꯒꯤ ꯌꯦꯛꯀꯗꯤ ꯈꯪꯕ꯭ꯔꯣ?" "ꯍꯣꯏ ꯏꯆꯦ, ꯈꯪꯉꯤ, ꯑꯉꯣꯝꯅꯤ ꯍꯥꯏꯕꯅꯤ." "ꯑꯉꯣꯝꯅꯦꯕ? ꯐꯔꯦ, ꯌꯦꯛꯇꯤ ꯊꯣꯛꯅꯗ꯭ꯔꯤꯁꯦ ꯆꯞ ꯍꯦꯛ ꯆꯥꯔꯦ. ꯍꯟꯗꯛꯀꯤ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ. ꯏꯕꯦꯁꯅꯥ, ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯖꯤꯟꯅꯕ ꯇꯧꯁꯤ. ꯏꯅꯥꯎꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯔꯦꯅꯦꯀꯣ." "ꯄꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯦꯒꯤꯕꯣ?" ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯕꯦꯁꯅꯥꯁꯨ ꯃꯌꯨꯝ ꯃꯔꯥꯜ ꯌꯥꯏꯗꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯔꯤ꯫ ꯂꯦꯝꯕꯤ ꯉꯁꯥꯏ ꯏꯕꯦꯁꯅꯥꯒ ꯃꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯋꯥꯗꯨ ꯃꯆꯥꯅꯨꯄꯥꯗ ꯍꯧꯗꯣꯔꯛꯏ꯫ "ꯑꯆꯧꯕ, ꯏꯃꯧ ꯍꯥꯏꯕ ꯆꯠꯂꯗꯕꯅꯤꯀꯣ. ꯅꯪ ꯌꯥꯗ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ." "ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯏꯃꯥ, ꯑꯩ ꯌꯥꯕ ꯉꯝꯈꯤꯔꯣꯏꯀꯣ." "ꯍꯩ, ꯅꯪꯅ ꯌꯥꯕ ꯌꯥꯗꯕ ꯈꯪꯗꯦ. ꯏꯃꯥꯗꯤ ꯆꯠꯂꯗꯧꯅꯤ." "ꯏꯃꯥ, ꯑꯍꯟ ꯊꯪꯅ ꯁꯣꯛꯅꯤꯡꯗ꯭ꯔꯗꯤ ꯍꯥꯏꯗꯣꯛꯈꯣꯀꯣ." "ꯍꯩ, ꯇꯥꯅꯤꯡꯗꯦꯀꯣ. ꯅꯪ ꯅꯁꯥꯒꯤ ꯆꯍꯤꯗꯣ ꯑꯃꯨꯛꯇ ꯄꯥꯔꯒ ꯌꯦꯡꯉꯨꯅꯦ. ꯅꯪ ꯑꯁꯦ ꯆꯍꯤ 35 ꯁꯨꯔꯕꯅꯤꯅꯦ. ꯅꯆꯥ ꯁꯦꯝꯕꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤꯅꯦ. ꯅꯁꯥꯅꯅꯦ ꯚꯥꯞ ꯇꯥꯎ ꯀꯣ, ꯅꯁꯥꯅ ꯚꯥꯞ ꯇꯥꯎ. ꯏꯃꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯍꯟꯒꯅꯨ." "ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯏꯃꯥ, ꯑꯩ ꯌꯥꯕ ꯉꯝꯈꯤꯔꯣꯏ. ꯂꯨꯍꯣꯡꯕꯗꯣ ꯊꯨꯅ ꯍꯥꯏꯗꯣꯛꯄꯤꯈꯣꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ "ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯑꯅꯝ ꯀꯟꯈ꯭ꯔꯦꯗꯀꯣ. ꯐꯩ, ꯅꯪꯅ ꯉꯝꯃꯒꯅ ꯂꯨꯍꯣꯡꯕꯁꯦ ꯂꯩꯊꯣꯛꯅꯕ ꯇꯧ. ꯑꯗꯨꯒ ꯑꯩꯅ ꯉꯝꯃꯒꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤꯀꯣ ꯑꯩꯅ."
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯍꯥꯟꯅꯒꯨꯝ ꯄꯥꯏꯈꯣꯝꯕꯗꯨ ꯃꯇꯥꯎ ꯂꯦꯝꯕꯕꯨ ꯊꯕꯛ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤ ꯏꯟꯁꯥꯡ ꯍꯦꯛꯂꯒ ꯂꯩꯔꯝꯕꯅꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯏꯁꯥ ꯄꯥꯏꯈꯣꯝꯕ ꯅꯇꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯀꯥꯟꯁꯤꯗꯅꯦ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯁꯤ ꯀꯥꯈꯠꯂꯛꯎ ꯍꯣꯏꯃ ꯂꯦꯝꯕꯤ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯐꯤꯗꯥꯅꯤ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯗ ꯑꯃ ꯄꯤ ꯄꯥꯏꯈꯣꯝꯕꯁꯨ ꯐꯤꯗꯥ ꯑꯃ ꯂꯧꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ ꯅꯆꯥꯒ ꯇꯥꯟꯅꯁꯦ ꯍꯥꯏꯔꯤꯕꯣ ꯅꯣꯏ ꯅꯇꯥꯎꯁꯤ ꯂꯨꯍꯣꯡꯕꯤꯔꯒꯦ ꯇꯧꯕ ꯏꯃꯥ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯑꯗꯣ ꯏꯇꯥꯎꯅꯕꯨ ꯌꯥꯔꯕꯣ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅꯕꯨ ꯁꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯅꯁꯨ ꯍꯥꯏꯔꯒꯦ ꯏꯃꯥꯅꯕꯨ ꯋꯥꯐꯝꯁꯦ ꯏꯇꯥꯎꯗꯕꯨ ꯍꯧꯗꯣꯛꯄꯤꯈ꯭ꯔꯕꯣ ꯍꯧꯕꯕꯨꯗꯤ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ ꯏꯃꯥꯅ ꯉꯔꯥꯡ ꯏꯇꯥꯎꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯏꯃꯥ ꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯇꯣꯔꯤꯒꯦ ꯇꯥꯂꯤ ꯅꯠꯇꯅ ꯑꯗꯣ ꯅꯪꯅꯁꯨꯅꯦ ꯅꯇꯥꯎꯗ ꯈꯔ ꯇꯛꯁꯤꯜꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯃꯇꯥꯡꯗꯨꯗ ꯂꯦꯝꯕꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯇꯥꯎꯒ ꯏꯃꯥꯒꯅ ꯑꯗꯨ ꯊꯋꯥꯏ ꯇꯥꯟ ꯁꯥꯟꯅꯔꯤꯗꯨꯕꯣ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯊꯣꯛꯁꯤ ꯂꯥꯎꯗꯅ ꯑꯗꯨꯗꯤ ꯍꯣꯏ ꯊꯣꯛꯁꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯕꯛ ꯃꯐꯝꯂꯣꯝꯗ ꯂꯥꯛꯏ ꯄꯥꯏꯈꯣꯝꯕꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯏꯇꯥꯎ ꯏꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯔꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯑꯩꯁꯦ ꯄꯥꯡꯊꯣꯛꯂ ꯁꯦꯝꯃꯤ ꯏꯃꯥ ꯉꯥꯡꯅꯕ ꯐꯥꯎ ꯉꯝꯗ꯭ꯔꯤ ꯅꯪ ꯌꯥꯎꯁꯤꯜꯂꯕꯣ ꯏꯇꯥꯎ ꯅꯪꯁꯨ ꯍꯦꯟꯃꯜꯂꯦꯍꯦ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥꯁꯦ ꯑꯣꯠꯄ ꯄꯦꯟꯗ꯭ꯔꯤꯕꯣ ꯂꯦꯝꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6ꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯦꯝꯕꯤ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯆꯪꯗꯨꯅ ꯂꯦꯝꯕꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯇꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕ ꯆꯥꯛ ꯇꯣꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯍꯥꯏꯕꯁꯤꯕꯨ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯅꯠꯇꯕ꯭ꯔꯥ ꯐꯔꯦ ꯏꯃꯥꯒꯤ ꯅꯤꯡꯕꯁꯤ ꯊꯨꯡꯍꯜꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯂꯦꯝꯕ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯂꯦꯝꯕꯁꯨ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕꯗꯨ ꯃꯃꯥꯗ ꯄꯤꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯄꯨꯗꯨꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯕ ꯆꯠꯂꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯂꯨꯍꯣꯡꯕꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯝꯃꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯃꯊꯪ ꯊꯥꯗ ꯍꯣꯡꯕ ꯍꯥꯏꯅ ꯌꯥꯅꯔꯦ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯕꯗ ꯂꯨꯍꯣꯡꯕꯗꯨꯁꯨ ꯌꯥꯝ ꯆꯥꯎꯅ ꯍꯣꯡꯈꯤꯔꯝꯃꯤ ꯊꯥ 2ꯒꯤ ꯃꯇꯨꯡ ꯂꯦꯝꯕ ꯂꯥꯡꯐꯩ ꯆꯠꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜ ꯇꯥꯂꯛꯅꯤ ꯂꯦꯝꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯩꯃꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯃꯧ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯃꯁꯤꯕꯣ ꯂꯦꯝꯕꯤ ꯉꯥꯡꯅ ꯉꯥꯡꯅ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯎꯔꯦ ꯃꯃꯧꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯣ ꯃꯧ ꯂꯩꯃ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯅ ꯉꯥꯡꯂꯤꯕꯗꯨ ꯃꯍꯥꯛꯅ ꯈꯨꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯗ꯭ꯔꯤꯕꯅꯤ ꯂꯩꯃ ꯇꯞꯅ ꯍꯧꯒꯠꯂꯤ ꯂꯦꯝꯕꯤ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯗꯧꯔꯒꯦ ꯏꯃꯧꯕꯣ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯃꯥ ꯉꯁꯤꯁꯦ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯍꯤꯞꯄꯝꯕꯅꯤ ꯑꯃꯥꯏꯕꯤ ꯀꯧꯔꯨꯁꯤꯔꯣ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯏꯃꯧꯕꯣ ꯌꯥꯔꯟꯗꯦ ꯏꯃꯥ ꯄꯣꯊꯥꯔꯣ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥ ꯑꯩꯅ ꯄꯣꯊꯥꯔꯕꯗꯤ ꯀꯅꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯕꯤꯅꯤ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯇꯧꯕꯤꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯅꯤ ꯉꯁꯥꯏꯗꯒꯤ ꯂꯩꯃꯅ ꯉꯥꯏꯔꯤꯕꯁꯤ ꯂꯦꯝꯕꯤ ꯃꯃꯧꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯧꯅ ꯍꯟꯗꯛ ꯃꯔꯛꯇ ꯈꯣꯏꯂꯛꯏꯁꯤꯕꯣ ꯀꯔꯝꯅꯕꯨ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯁꯣꯔ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯨꯌꯦꯡꯕ ꯍꯥꯏꯗꯨꯅ ꯇꯥꯔꯤꯗꯅ ꯂꯦꯝꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯤ ꯂꯩꯃ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯆꯤꯟ ꯑꯃꯨꯛ ꯁꯣꯜꯂꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯖꯥꯠꯂꯣ ꯏꯃꯥꯗꯨꯕꯨ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯉꯨꯁꯤꯔꯅꯦ ꯆꯪꯉꯨꯔꯕꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯕꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝꯗꯣ ꯂꯣꯏꯁꯤꯜꯂꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯀꯧꯔꯛꯄ ꯉꯥꯏꯔꯒꯦꯗ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯃ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯤ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡ ꯂꯦꯝꯕꯤ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ ꯂꯩꯃ ꯑꯃꯗꯤ ꯂꯦꯝꯕꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯂꯩꯃ ꯆꯥꯛ ꯑꯗꯨ ꯇꯞꯇꯥ ꯃꯈꯩ ꯆꯥꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯉꯁꯤꯗꯤ ꯂꯨꯈꯥꯛ ꯆꯒꯨꯝꯁꯦ ꯏꯃꯥ ꯂꯣꯏꯁꯤꯟꯕꯤꯔꯣ ꯉꯁꯤꯗꯤ ꯅꯃꯧꯁꯦ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯄꯣꯊꯥꯖꯔꯨꯔꯣ ꯏꯃꯥ ꯂꯣꯏꯁꯤꯟꯕꯤꯍꯧꯔꯒꯦ ꯂꯩꯃ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯇꯨꯅ ꯍꯤꯞꯄꯤ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯁꯤꯅꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯅꯣꯡꯃꯅ ꯄꯨꯛꯅꯩ ꯍꯥꯏꯅꯤ ꯅꯣꯡꯃꯅ ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯅꯤ ꯆꯥꯔꯒꯗ ꯂꯩꯔ ꯂꯣꯏꯔꯦ ꯊꯕꯛ ꯑꯃ ꯑꯝꯇ ꯁꯨꯗꯕꯤ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯀꯣꯔꯧꯍꯟꯕ ꯏꯄꯥꯕꯨ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ
ꯗꯨꯛ ꯊꯥꯎꯃꯩ ꯑꯃꯨꯛ ꯊꯥꯔꯝꯃꯤ ꯃꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯥ ꯂꯣꯜꯂꯤ ꯆꯥ ꯂꯣꯟꯕꯗꯨ ꯂꯣꯏꯔꯗꯨꯅ ꯂꯦꯝꯕꯤ ꯃꯃꯨꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯍꯧꯋꯥ ꯍꯧꯒꯠꯂꯣꯅꯤ ꯅꯪꯕꯣ ꯏꯃꯥꯅ ꯆꯥꯁꯨ ꯄꯤꯁꯤꯟꯕꯤꯔꯕꯅꯤ ꯍꯛꯆꯥꯡꯒꯗꯣ ꯁꯦꯡꯗꯣꯛꯂꯨꯔ ꯆꯠꯂꯣ ꯏꯃꯥ ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯉꯥꯎꯏ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯒꯦꯕ ꯆꯥꯛꯇꯣ ꯉꯁꯤꯁꯨ ꯏꯃꯥꯅ ꯑꯝꯇ ꯊꯣꯡꯉꯣ ꯍꯣꯏ ꯏꯃꯥ ꯊꯣꯡꯕꯤꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤ ꯂꯩꯃꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯃꯃꯧꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯃꯧ ꯂꯥꯛꯂꯒ ꯈꯔ ꯅꯨꯡꯉꯥꯏꯖꯔꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯕ ꯋꯥꯈꯜ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜ ꯇꯥꯂꯛꯅꯤ ꯂꯩꯃ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯅꯦꯝꯄꯣꯛꯄꯨ ꯀꯧꯏ ꯏꯃꯥ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯣ ꯂꯦꯝꯕꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯧ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯃꯥꯕꯨ ꯀꯧꯔꯤꯕꯕꯣ 이마, ꯑꯁꯤꯗꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯃꯨꯛꯇ ꯁꯨꯗꯣꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯅꯃꯧꯁꯦ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯐꯤ ꯁꯨꯕꯗꯣ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯕ. ꯌꯥꯝꯕ ꯅꯠꯇꯦꯗ ꯏꯃꯥ. ꯍꯣꯏ, ꯏꯃꯥ ꯁꯨꯗꯣꯛꯄꯤꯔꯨꯔꯒꯦ. ꯏꯃꯥ ꯁꯥꯎꯅꯨꯀꯣ. ꯅꯃꯧꯁꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯇꯧꯕꯅꯤ. ꯁꯥꯎꯗꯦꯗ. ꯀꯔꯤ ꯇꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ. ꯄꯣꯊꯥꯔꯣ. ꯏꯃꯥ ꯁꯨꯗꯣꯛꯄꯤꯔꯨꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯃꯧꯒꯤ ꯐꯤꯁꯤꯡꯗꯨ ꯃꯅꯤꯡꯗ ꯄꯨꯗꯨꯅ ꯁꯨꯔꯤ. ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯂꯩꯃꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯤꯕꯁꯤ ꯂꯦꯝꯕꯤꯅ ꯑꯃꯥꯏꯕꯤ ꯀꯧꯒꯦ ꯍꯥꯏꯔꯕꯁꯨ ꯂꯩꯃꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ. ꯀꯔꯤ ꯂꯩꯅꯥꯅꯣ ꯈꯪꯗ꯭ꯔꯦ. ꯑꯩꯒꯤ ꯃꯧꯅ ꯅꯥꯔꯤꯁꯤ. ꯃꯤꯒꯤꯗꯤ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯗꯤ ꯆꯥꯛꯀꯁꯦ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ. ꯃꯥꯒꯤꯗꯤ ꯅꯥꯔꯒ ꯆꯥꯒꯁꯦ ꯍꯦꯟꯅ ꯆꯥꯕꯒꯨꯝ ꯇꯧꯏꯅꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ. ꯅꯨꯡꯁꯥ ꯂꯩꯊꯔꯛꯂꯕ ꯃꯇꯝꯅꯤ. ꯂꯦꯝꯕꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯄꯥꯕꯤ ꯍꯣꯏꯒꯤꯗꯨꯗ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯁꯨꯃꯥꯡꯗꯅꯤ. ꯏꯆꯦ ꯑꯄꯥꯕꯤ. ꯑꯄꯥꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯍꯩꯃꯥ ꯂꯦꯝꯕꯤꯌꯥ ꯅꯪ ꯂꯥꯛꯏꯔꯣ? ꯀꯥꯈꯠꯂꯛꯎ ꯂꯥꯎ. ꯍꯣꯏ ꯏꯆꯦ. ꯑꯄꯥꯕꯤ 이몽ꯗꯒꯤ ꯃꯣꯔꯥꯅꯤ ꯂꯧꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯂꯦꯝꯕꯤꯗ ꯑꯃ ꯄꯤ. ꯂꯦꯝꯕꯤ ꯄꯤꯔꯛꯂꯤꯕ ꯃꯣꯔꯥꯗꯨ ꯂꯧꯗꯨꯅ ꯐꯝꯃꯤ. ꯑꯄꯥꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ. ꯅꯪꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯦꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯕꯣ? ꯏꯆꯦ ꯑꯩꯁꯦ ꯏꯆꯦꯒ ꯋꯥ ꯑꯝꯇꯪ ꯇꯥꯟꯅꯖꯒꯦꯅ ꯂꯥꯛꯆꯔꯤꯅꯤꯅꯦ. ꯍꯥꯏꯌꯨ ꯇꯥꯁꯤ. ꯈꯟꯅꯕ ꯌꯥꯔꯗꯤ ꯈꯟꯅꯁꯤꯅꯦ. ꯏꯆꯦ ꯑꯩꯒꯤ ꯍꯛꯇꯛꯇ ꯂꯨꯍꯣꯡꯕ ꯏꯃꯧꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯂꯩꯔꯛꯂꯤꯕꯁꯦ ꯍꯞꯇꯥ ꯑꯅꯤꯃꯨꯛ ꯁꯨꯔꯝꯕꯅꯤ. ꯑꯗꯨꯗ ꯑꯩꯅ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯤ ꯍꯥꯏꯕꯗꯁꯨ ꯃꯍꯥꯛꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯕ. ꯂꯦꯝꯕꯤꯌꯥ ꯆꯥꯛꯇꯤ ꯆꯥꯔꯤꯕ꯭ꯔꯥ? ꯏꯆꯦ ꯆꯥꯛꯀꯤ ꯋꯥꯗꯤ ꯈꯨꯠꯆꯥ ꯑꯃꯅꯤ. ꯍꯥꯟꯅꯗꯒꯤ ꯍꯦꯟꯅꯕꯨ ꯆꯥꯏꯅꯦ. ꯂꯦꯝꯕꯤ ꯏꯕꯦꯝꯃ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ. ꯑꯗꯨꯅꯅꯤ ꯅꯪꯕꯨ ꯅꯃꯧꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯥꯟꯅꯔꯤꯕꯗꯣ. ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯅꯥꯕ ꯅꯠꯇꯦꯅꯦ. ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯅꯥꯁꯤꯟꯅꯔꯤꯕꯅꯤꯅꯦ. ꯂꯦꯝꯕꯤ ꯃꯃꯧꯅ ꯑꯗꯨꯝꯅ ꯇꯧꯔꯝꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯅꯣꯡꯇ ꯈꯜꯂꯨꯗꯕꯅꯤ. ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯉꯥꯡ ꯃꯥꯅ ꯃꯍꯥꯛꯄꯨ ꯃꯤꯅꯥꯏꯗꯧꯅ ꯈꯜꯂꯝꯕꯁꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯂꯦꯝꯕꯤ ꯉꯥꯏꯍꯥꯛ ꯃꯁꯤ ꯑꯄꯥꯕꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯂꯦꯝꯕꯤ ꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯤ. ꯃꯁꯤꯅ ꯇꯞꯂꯞꯅ ꯁꯣꯜꯂꯤ. ꯐꯧꯔꯝꯂꯤꯕ ꯐꯤ ꯑꯁꯤꯗꯤ ꯂꯧꯁꯤꯟꯕ ꯌꯥꯔꯕꯅꯦꯕ. ꯃꯥ ꯇꯧꯒꯦꯅ ꯇꯧꯔꯤꯅꯦꯕ ꯃꯥꯒꯤꯁꯦ ꯈꯪꯒꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯆꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ. ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯔꯕ ꯇꯨꯡꯗ ꯂꯦꯝꯕꯤ ꯆꯥꯛ ꯑꯃ ꯊꯣꯡꯒꯠꯈ꯭ꯔꯦ. ꯐꯅ ꯀꯨꯏꯔꯐꯥꯎ ꯉꯁꯤꯗꯤ ꯂꯩꯃꯗꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯂꯦꯝꯕꯤꯅ ꯀꯧꯔꯛꯄ ꯂꯩꯇꯦ. ꯂꯩꯃ ꯃꯁꯤꯅ ꯇꯞꯂꯞꯅ ꯁꯣꯜꯂꯤ. ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯃꯥꯁꯤ ꯆꯥꯛ ꯆꯥꯔꯤꯁꯤꯅꯒ ꯀꯧꯕ ꯂꯥꯛꯇ꯭ꯔꯤꯁꯤꯅ? ꯐꯅꯗꯤ ꯀꯨꯏꯔꯦꯗ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯤꯕꯗꯣ. ꯑꯩꯕꯨ ꯆꯪꯂꯒ ꯌꯦꯡꯉꯨꯔꯁꯤꯔꯅꯦ? ꯀꯥꯟꯅꯗꯦ ꯍꯦꯛꯇ ꯆꯪꯂꯒ ꯌꯦꯡꯉꯨꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. ꯎꯔꯦ ꯂꯦꯝꯕꯤꯅ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯂꯤꯕꯗꯣ. ꯂꯦꯝꯕꯤ ꯂꯩꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯂꯩꯃ ꯅꯪꯕꯨ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯣ? ꯏꯃꯥ ꯑꯩꯒꯤ ꯆꯥꯛꯇꯤ? ꯏꯃꯥꯗꯤ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯗꯨꯗ ꯆꯥꯛ ꯍꯥꯞꯇ꯭ꯔꯦꯅꯦ. 이마ꯒꯤ ꯆꯥꯛ ꯁꯔꯨꯛꯁꯦ ꯈꯔ ꯆꯥꯒꯦꯔꯣ ꯅꯪꯕꯣ? ꯌꯥꯔꯦ ꯏꯃꯥ ꯆꯥꯅꯤꯡꯗ꯭ꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯊꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯁꯥꯎꯅ ꯆꯪꯂꯛꯏ. ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯏꯁꯧ ꯂꯥꯡꯏ. ꯑꯩꯕꯨ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯆꯥꯒꯦꯔ ꯀꯥꯏꯅ ꯃꯥꯒꯤ ꯂꯨꯈꯥꯛ ꯆꯥꯕꯤꯒꯗꯕꯒꯤ ꯃꯑꯣꯡꯗ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯣꯏꯅ ꯊꯥꯗꯕꯒꯤ ꯋꯥꯅꯦꯕ ꯈꯪꯏ. ꯂꯩꯃꯒꯤꯗꯤ ꯈꯪꯍꯟꯒꯦꯕ. ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯃꯗꯨ ꯆꯔꯥꯗꯨ ꯍꯦꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯂꯦꯝꯕꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯃꯃꯧꯕꯨ ꯀꯔꯝꯅ ꯋꯥꯈꯜ ꯇꯥꯍꯟꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ. ꯑꯌꯨꯛꯅꯤ. ꯂꯦꯝꯕꯤ
ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡꯗ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯉꯥ ꯈꯔ ꯆꯥꯎꯕ ꯑꯃ ꯂꯩꯗꯨꯅ ꯊꯣꯡꯂꯤ ꯂꯩꯃ ꯏꯟꯁꯥꯡ ꯃꯅꯝ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯁ ꯏꯟꯁꯥꯡ ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯅꯤꯗ ꯆꯥꯛꯀꯁꯦ ꯈꯪꯂꯥꯃꯤꯛ ꯂꯥꯝꯃꯤꯗ ꯑꯁ ꯆꯥꯛꯇꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯖꯥꯠꯅꯣꯅꯦ ꯉꯥꯛꯇꯪ ꯂꯩꯕꯒ ꯂꯦꯝꯕꯤ ꯃꯃꯨꯒꯤ ꯀꯥꯗ ꯆꯥꯛ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯆꯦꯁꯦ ꯅꯪꯒꯤ ꯆꯥꯛ ꯀꯗꯥꯏ ꯊꯝꯃꯨꯒꯦ ꯏꯃꯥ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯂꯦꯝꯕꯤꯗꯒꯤ ꯆꯥꯛ ꯑꯗꯨ ꯂꯧꯏ ꯑꯗꯨꯒ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯏ ꯂꯩꯃ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯇꯨꯅ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯏꯟꯁꯥꯡꯗꯨꯕꯨ ꯊꯥꯎ ꯉꯧꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯁꯧꯒ꯭ꯔꯤ ꯑꯣꯏꯔꯝꯃꯤꯅꯣ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯉꯥ ꯊꯣꯡꯉꯤ ꯑꯗ ꯅꯪꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯏꯃꯥꯅ ꯊꯥꯎ ꯄꯤꯖꯅꯤꯡꯗ꯭ꯔꯗꯨꯅꯅꯦ ꯁꯧꯒ꯭ꯔꯤꯁꯦ ꯅꯪꯒꯤ ꯊꯣꯡꯕꯤꯔꯕꯅꯤ ꯆꯥꯊꯣꯛꯑꯣ ꯆꯥꯊꯣꯛꯑꯣ ꯏꯃꯥꯁꯨ ꯆꯥꯎꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯃꯃꯨꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯃ ꯏꯟꯁꯥꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯥꯒꯤꯅ ꯉꯥ ꯊꯣꯡꯂꯒ ꯑꯩꯒꯤꯅ ꯁꯧꯒ꯭ꯔꯤ ꯆꯥꯎꯏ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯐꯔꯣꯏꯗꯧꯔꯤꯕ ꯍꯅꯨꯕꯤꯅꯤ ꯑꯁ ꯉꯁꯥꯏꯒꯤ ꯉꯥ ꯊꯣꯡꯕ ꯃꯅꯝꯗꯣ ꯍꯥꯎꯈ꯭ꯔꯅꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯂꯦꯝꯕꯤ ꯁꯨꯃꯥꯡꯗꯒꯤ ꯂꯥꯎꯔꯛꯏ ꯍꯩꯌꯦ ꯃꯧ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯪ ꯑꯩꯅꯀꯣ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯣ ꯉꯥꯏꯌꯨꯀꯣ ꯅꯪ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯍꯟꯗꯛ ꯃꯔꯛ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯛꯏ ꯑꯩꯅꯀꯣ ꯉꯁꯤꯅꯦ ꯁꯥꯎꯅꯤꯡꯉꯗꯤ ꯃꯁꯝꯁꯦ ꯐꯣꯏꯗꯠꯂꯨꯅꯤꯀꯣ ꯍꯩ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯪ ꯑꯩ ꯂꯥꯛꯎꯔꯥ ꯍꯥ ꯂꯩꯃ ꯃꯁꯝ ꯃꯅꯥ ꯄꯨꯟꯗꯨꯅ ꯊꯣꯛꯂꯛꯏ ꯂꯦꯝꯕꯤ ꯁꯥꯎꯅ ꯍꯩ ꯃꯧ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯑꯩꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯗꯤ ꯅꯪ ꯀꯣ ꯍꯧꯒꯠꯄ ꯀꯩꯗꯧꯒꯦ ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯥꯝ ꯌꯦꯡꯁꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡ ꯏꯃꯥꯅ ꯑꯗꯨꯛ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯗꯨꯕꯨ ꯏꯃꯥꯕꯨ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯅꯪ ꯅꯃꯥꯏꯗꯨ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯧꯔꯥ ꯍꯥ ꯅꯪ ꯑꯩꯅ ꯂꯨꯅ ꯈꯔ ꯇꯧꯕꯁꯤꯗ ꯅꯪ ꯅꯋꯥꯡꯉꯦꯅꯦ ꯅꯋꯥꯡꯉꯦꯕ ꯅꯪ ꯏꯃꯥꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯣꯏꯕ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯂꯦꯝꯕꯤ ꯂꯩꯃꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ꯭ꯔꯥ ꯍꯥ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦꯗꯣ ꯑꯩꯒꯤ ꯃꯥꯏꯗꯒ ꯈꯨꯄꯥꯛꯅ ꯊꯥꯕ ꯁꯥꯗꯅ ꯅꯪꯁꯨ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗꯨ ꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯂꯦꯝꯕꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ ꯃꯗꯨꯗꯒꯤ ꯃꯃꯨꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯗꯠꯂꯤ ꯂꯩꯃꯁꯨ ꯍꯟꯗꯦ ꯃꯅꯦꯝꯕꯣꯛꯀꯤ ꯃꯁꯝ ꯑꯗꯨ ꯐꯣꯏ ꯉꯥꯛꯇꯪ ꯂꯩꯕꯒ ꯈꯠꯅꯕ ꯃꯁꯝ ꯐꯣꯏꯅꯕꯗꯨ ꯊꯥꯗꯣꯔꯛꯏ ꯂꯩꯃꯅ ꯍꯅꯨꯕꯤ ꯅꯪꯅꯒ ꯇꯒꯠ ꯇꯦꯛꯂꯤꯕ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯂꯦꯝꯕꯤꯅ ꯅꯪꯅ ꯇꯒꯠ ꯇꯦꯛꯑꯁꯨ ꯐꯨꯕꯗꯤ ꯑꯩꯅ ꯍꯦꯟꯅ ꯐꯨꯕꯗꯣ ꯏꯃꯥꯗꯤ ꯑꯩꯅ ꯌꯥꯝ ꯐꯨꯗ꯭ꯔꯦꯍꯦ ꯍꯩ ꯃꯧꯁꯤꯡꯒꯟꯕꯤ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕꯤ 이마디 그야 탁시각시 나이버미노 이마는 앙비리부두부 이마디 아이부 우싯브로 낭디 가리 오이더나 아이는 우싯더리바 이마는 이부 우싯더버금나 아이는 이마부 우싯대니마 마시무수 강신비오 아시 하이두나 레이마 마기가다 쌍키 헤이 토라울라 라오 나는 깔리브나 진도 투가이기버나 ngasi 깔리브나 진도 투가이는디 또 오이도나 라우 토라콜라 짱키누 라오 asumna numit adusu hawkirami ayukni lembi thawengkhang pumnamak losilau matungda chak thongli ngaktang leibaga sak adusu loiraduna makoi adu punna sak charami nungsa khra leitharakla matamni lembi chakhumni singthake haina sangakpani ure ngasai sakibagi lukak sakum sing adu sairaga leiribadu lembi asau khambi mai hauri madudagi leimabu kanna kaurakli mau hai mau amukta launa lei masa khum na sangai aduga kaidoragi ma nongalakpaga adamurau tharau da leisiba kwak tongna kaino khangde mi dami khonga leini ba taning dabana hey mau nangna tawrisi chummina khallira ha chummina khallibro nangi sibo aina kaidoragi ma kari ha kari tawragi de kari no namitu udra ngasai saki bigi lukak sagumsi loisinba kaidowi Pasi loisinba kaidogi nangbo adugiro ima nang asaidagi kwak tongna khongise sibau kanadradi imadi leibagi kari kanariba lembi saungna leimagi mai aduda hanjin kupangna thajili aduga nangna tawrise aibu usitriba natro amanga sengnariba sakhumasida nangna tawrisi karino phai nangna tawningbudo tawro ima thinglaroi nahangna wakhal taraktri phauba ai yum asida hanjiloi adubu nahangna wakhal tarakna matamda nama aibudi
ꯅꯤꯡꯁꯤꯡꯂꯛꯎꯀꯣ ꯅꯪ ꯅꯤꯡꯁꯤꯡꯂꯛꯎ ꯂꯦꯝꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯝꯃꯤ ꯅꯨꯡꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯨꯝꯁꯦ ꯑꯩꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯅꯒ ꯈꯥꯝꯒꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯃꯗꯤ ꯌꯨꯝ ꯑꯗꯨ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯍꯧꯔꯅꯤ ꯇꯧꯅꯤꯡꯕꯗ ꯇꯧꯔꯅꯤ ꯈꯟꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯌꯨꯛꯇꯨ ꯂꯦꯝꯕ ꯃꯌꯨꯝꯗ ꯊꯨꯡꯂꯔꯤ ꯁꯨꯃꯥꯡꯗꯒꯤ ꯏꯃꯥ ꯅꯆꯥ ꯂꯥꯛꯑꯦ ꯏꯃꯥ ꯂꯩꯃ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ ꯏꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯂꯩꯃ ꯃꯅꯦꯝꯕꯨ ꯄꯜꯂꯛꯄꯗꯨꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯃꯥ ꯍꯪꯉꯒ ꯑꯗꯨ ꯄꯥꯈꯠꯂꯤꯗꯨꯕꯣ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ ꯏꯃꯥꯗꯣ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯨꯅꯦꯅ ꯆꯠꯈꯤꯕꯅꯤ ꯆꯠꯂꯣ ꯆꯥꯛꯇꯣ ꯊꯣꯡꯒꯠꯂꯨꯔꯣ ꯑꯩꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯏꯁꯥꯁꯦ ꯆꯣꯛꯊꯕꯗ ꯂꯣꯏꯔꯦ ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯍꯣꯏ ꯂꯦꯝꯕꯁꯨ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯔꯨꯖꯕ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯈꯠꯄ ꯐꯠꯇ꯭ꯔꯤ ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯉꯝꯒꯅꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯐꯥꯎ ꯃꯃꯥ ꯍꯟꯖꯤꯜꯂꯛꯇꯕꯁꯤꯗ ꯂꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯂꯦꯝꯕ ꯂꯩꯃꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯕ ꯍꯧꯔꯛꯏ ꯅꯨꯄꯤ ꯏꯃꯥꯗꯨꯕꯨ ꯀꯗꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯃꯥꯗꯣ ꯀꯩꯊꯦꯜ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯦꯝꯕꯅ ꯃꯔꯛ ꯊꯠꯅ ꯀꯩꯊꯦꯜ ꯆꯠꯄꯕꯨ ꯑꯁꯥꯝ ꯀꯨꯏꯕ꯭ꯔꯣ ꯅꯨꯄꯤ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯂꯩꯃ ꯂꯦꯝꯕꯅ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯨꯅ ꯍꯪꯂꯛꯄꯁꯤꯗ ꯀꯤꯔꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯄꯨꯝꯅꯃꯛ ꯃꯄꯨꯔꯣꯏꯕꯗ ꯂꯤꯔꯝꯃꯤ ꯑꯗꯨꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯅ ꯏꯃꯥꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯕꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯂꯩꯃ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ ꯅꯨꯄꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕꯁꯦ ꯇꯧꯖꯔꯔꯣꯏꯒꯦ ꯅꯪꯕꯨ ꯏꯃꯥꯅ ꯉꯥꯛꯄꯤꯔꯕꯗꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯛꯇ꯭ꯔꯕ ꯅꯪ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕ ꯑꯃꯗꯤ ꯂꯩꯃ ꯂꯦꯝꯕꯤꯒꯤ ꯃꯆꯦ ꯑꯣꯏꯔꯤꯕ ꯊꯕꯥꯍꯣꯏꯗ ꯃꯃꯥꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯂꯩꯃ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯃꯧ ꯑꯃ ꯃꯥꯜꯂꯤ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯕꯥꯍꯣꯏꯒꯤ ꯃꯌꯨꯝꯗ ꯌꯧꯔꯦ ꯁꯨꯃꯥꯡꯗꯒꯤ ꯂꯦꯝꯕꯅ ꯏꯃꯥ ꯂꯦꯝꯕꯤ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯆꯧꯕ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯀꯥꯈꯠꯂꯧ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯃꯤ ꯂꯦꯝꯕꯤꯅ ꯑꯆꯧꯕ ꯅꯪꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯂꯦꯝꯕꯁꯨ ꯈꯪꯏ ꯃꯃꯥꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ ꯍꯥꯏꯕ ꯏꯃꯥ ꯅꯆꯥ ꯋꯥꯔꯧꯔꯕ꯭ꯔꯣ ꯀꯔꯤ ꯇꯧꯕꯒꯤ ꯏꯃꯥꯗꯤ ꯏꯆꯥꯕꯨ ꯋꯥꯔꯧꯒꯗꯣꯔꯤꯕꯅꯣ ꯏꯃꯥ ꯅꯆꯥ ꯋꯥꯔꯧꯗꯦ ꯍꯥꯏꯔꯕꯗꯤ ꯆꯠꯂꯁꯤ ꯌꯨꯝꯗ ꯑꯆꯧꯕ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨ ꯂꯩꯃ ꯃꯅꯦꯝꯄꯣꯛꯀꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯏꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯅꯃꯧ ꯂꯥꯟꯖꯔꯦ ꯏꯃꯥꯅ ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯣꯔꯤꯕꯅꯣ ꯆꯠꯀꯗꯕꯗꯤ ꯅꯃꯧꯅꯤ ꯏꯃꯥ ꯂꯦꯝꯕꯤ ꯃꯃꯧꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯧꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯧꯅ ꯀꯔꯤꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯣꯔꯤꯕꯅꯣ ꯏꯃꯧꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯃꯥ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯆꯍꯤ ꯆꯨꯞꯄ ꯃꯇꯣꯟꯂꯣꯝꯗ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯩꯃ ꯑꯇꯟꯕ ꯀꯌꯥꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ